PAODAM mieng tabiri basing bo ahan waktu da binita na taram nok sa bagloy na kurumjari. Hauzik PAODAM asigi maroy pau pizari. Manipur ki jagoi isai satna kanglon atopa state amada leite haina Manipur Governor Anusha Uike na phongdokre. Be part of the plan haiba hiramda thoram ama International Day for Biological Diversity ga marile na pangthokre. Meet the scientists haiba thoram ama Waikomani Girls College da pangthokre. Loina email gi khutang da Ministry of Home Affairs na bom gi threat ama phangkre. Mapungoy Paulo Birase. Manipur ki jagoi isai sana kanglon atopa state singda leite lamdama sigi jagoi isai amadi sana khona bada malem gi miyam na Manipur bu mayak seng na khangi haina Manipur gi Governor Anusha Uike na phongdokre. Wapa masingasi Progressive Artist Laboratory ki Golden Jubilee celebration amadi Guru Thiam Tarun Kumar ki khori role mitam maikhom hangdok pagi thara ama lamboi khonang khongda leiba Progressive Artist Laboratory Complex ta pangthokiba thara maduga marile na phongdokibani. Maikhom hangdok pagi thara maduda Governor Anusha Uike Manipur University ki hanagi Vice Chancellor Hizam Tombi amadi A Radhakanta Retired IS na thara madugi athaba mitongle oina saruk yaki. Governor Anusha Uike na hai asigumba thoramasda saruk yaba phangba si laibak phabani Progressive Artist Laboratory asi sahi yankhai surakpa sigi manungda saknai raba artist kaya puthokpa ngamki lamdama sigi art and culture asi top pa awang mo thakta lei technology ki matamasida sanskriti asigi su soba phida ama leiri Guru Thiam Tarun Kumar na lamdama sigi jagoi shai drama na singba yokhatnaba ngalingai lisinga chamapa humdra manga dagi hoduna Progressive Artist Laboratory linkhatuna lamdamasigi artist kaya puthoki ma ki makhada saknai rabi artist kaya puthokre Manipuri classical dance yakhatnaba hanbalaitena hona kiba guru amani Progressive Artist Laboratory asi khwaidagi masaknai raba institution amani laboratory asigi damak angamba thakta lenga ki maikai dagi su honagani haiki Sahi amasuk sathagadoriba Golden Jubilee Thoramaduga Marilena Souvenir amasu Pongki Sangit Nata Academy Award 2020-21 Sangit Nata Academy Fellowship 2022 Sangit Nata Academy Award Academy Puraskar Award Pangkraba Singda Achamba Kudol Piduna Ikai Khumnabasu Utke हर्ष की बात है कि आज संगीत नाटक एकेडमी पुरस्कार विजेता गुरु थियाम तरुण कुमार सिंह जी की प्रतिमा का अनावरण करने का मुझे सुअवसर मिला है। गुरु तरुण कुमार सिंह जी की ऊंचे आसन पर स्थापित प्रतिमा इस संस्थान के प्रत्येक व्यक्ति के लिए एक अनूठ स्मारक के रूप में काम करेगी। Sao sek sing yokhatuna asanga mana thalaba iramda mo ilasi haina Forest Environment and Climate Change ke Assistant Chief Secretary M.I.S. Khan na phongdokre Wapama Singasi Directorate of Environment and Climate Change Government of Manipur na sinduna Imphal West District ke manung chanba Khongam Pat ke State Botanical Garden da be part of the plan haiba hiramda pangthokiba International Day for Biological Diversity ga marile na phongdokibani Tharamaduda Technical Committee State Wetlands Authority Manipur ke Chairman Dr. K. Samungo, CSIR Northeast Institution of Science and Technology Lampal Patke, Chief Scientist Dr. S. Bir Kumar, Environment and Climate Change Manipur ki Director Dr. T. Brajakumar Su Sarukyaki. Tharamadugi manungchanna chahi lisingani kunmari kunmanga gi oina Climate Change Reporting gi manga suba State Level Media Fellowship Thakiba Singda Award Letter su khusinaki Tharamaduga marilena Forest Environment and Climate Change ke Assistant Chief Secretary M.I.S. Khan hai mamangai matamda sao sek sing yokhatpagi mami tabu ude adubo haukiba sahi khara sida umangwamang singda anobo sek sing chaktaba kaya ama thengnaba horaki umangwamang sing kokthokpana ayinga sagi khalasi kaitharakduna miyoi bai khoida kudong chadaba kaya ama mayok na hali masi punama se thengnabagi dama puksel sengba umangwamang sing kokthokdana thamba sao sek sing yokhatpa yamna maru oi amadi Prime Minister amadi State Linga ki Chief Minister na umangwamang panaba paikhalagliba khongthang kudingmak thagatpa phongdoki loyana
Masi khaktanatana turel singda amot akai sing langthokna motlaliba sisu sumthokpa mathok tai masina ising adu sina matamda makhal makha kya gi leina tina narakpa yai turel pukri sing nana singdokpa yamna maru oi haina su phongdokhi environment to preserve our biological diversity, to preserve our flora and fauna. I'll give you one example. I was posted DC Ukrul. I went back on deputation in 1998. Again I came back in 2006-7. That time when I came in 2006-7, when I was going from Imphal to Ukrul, if you reach near Hunduk cement factory, earlier there used to be a lot of birds and you will hear the voice of birds. But in 2006-7 nothing was there. When I came back, Amaromda ngasi Jiribam Forest Division amadi Paripuri athoba ningsing loop Jiribam anina sinduna be part of the plan haiba theme da pangthokiba International Day for Biodiversity ki thoram Jiribangi usa tholda leiba ningsing khunda miyamna ujara kaya thaduna chamna thoram pangthokre ngasi ki thoram asiga mailena DFO Jiribam Elangbam Nirmala Sanuna haikibada ngasi Biodiversity Day 2024 ga mailena Jiribam ki ningsing khul Biodiversity Park da Jiribam Forest Division amadi Paripuri athoba ningsing loop anina pullaga ngasi ujara kaya thaduna Biodiversity Day gi thoram pangthokli matung tarakpadasu miyam punna masidagi hena mapung phana pangthokna chahi gi Biodiversity Day bu celebration tausi haina phongdokhi Paripuri athoba ningsing loop Jiribam Secretary TS Ratan Singhana phongdorakpada ngasi Jiribam Forest Division gi maikai dagi ujara pibirakpa amadi Jiribam da leiriba CSO sing mayamna saruk yaduna ujara thaba yaubi bagidamak thagachari loinana be part of the plan haiba thimda mepong khudimakna khantha biduna ekoi environment asibu ngak senduna thamsi haiba wafam sing phongdokhi Kaksing District ki Hianglam Police Station manung chana leiba Hianglam Hiran Maida ngarang nungthil miyoy ama masak khangdaba singna makhongda nomaina kaplam bagi thong adubo yaning daba phonotona ngasi Hiran Mai Mera Paibi amadi Youth Pioneer Association anina khusamna sinduna lamdamadongi miyamna wakat mifam phamkre Ima Hauraima Sampubi Community Hall da Chathakhiba ngasi wakat mifam aduda saruk yakhibi Hiran Mai Mera Paibi ki President Elangbam Ongbi Balana phongdorakpada ngarang nungthil Hiran Maida masak khangdaba singna miyoy ama puduna laklaga makhongda nomaina katuna wara watem tawribani haiduna yum mayada nomaina kaplom bagi thawong adu yaningde asigumba miyamda aki tujungba piba yumlakta chatharamba thawong asi makhatana lamdamasa leiriba lup natraga lanai miyoy amatana tawbiganu haiki Miyam marakta nomai kapsin biganu amadi miyam da ki akhang yauhan biganu haina thaba pleka sing paidun sathaki bangasi gi wakami phamadu ga mari lena Youth Pioneer Association gi Vice President Sorok Khaibam Chawbana phondorakpada ngarang Hiran Magi miyam tinba yumlakta miyoy ama masak khangdaba singna puraktuna Makhongda nomaina kaplaba matung lekai miyamna kanano karino hangbagi tanja pibidana purakliba miyoysing aduna asokpa du amuk mafam adudagi puduna chatkhiba adugumba miyamda mipaya pon bagi thong adubu lekai lamdam asigi miyamna kanma mawngda yaningde leibaki luraba tanpham yekna bagalan thengnagadaba matam asida miyam tinba marakta ekhoi maselgi marakta phuba saiba nomaina kapnabana singbagi thong sing chathaba asi tawhanjaningde matungda asigumba thong asi lamdam asumda chathabiganu tangai phadana warak watemba yadabagi oiragadi lakpiriba singna lekai club amadi Mera Paibi singda maram khangan biramu ngarangi thawdo adu khangan biram dabana maram oiraga ngasi ayuk phawba lekai miyam gi chenja songjari bai khoida lenga ki security force singna laktuna wahang pahong kaya tawraba si nungaijade haiki Kaksing District ki Karakta Laiba Irrigation and Flood Control Department IFCD ki Inspection Bungalow IB da 9 Sector AR ki 33 ki company ama laisinna ba honarakliba si Manipur lenga ki mari lena ba loisang ama tagi ayaba pi ki ba leite
ꯃꯐꯝ ꯑꯁꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯅ ꯁꯦꯝꯒꯠꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯋꯥꯕꯒꯥꯏ ꯑꯦꯁꯤꯒꯤ MLA ꯗꯣꯛꯇꯔ ꯎꯁꯝ ꯗꯦꯕꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯩꯔꯛ ꯗꯥꯝ ꯃꯈꯣꯡ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ MLA ꯗꯦꯕꯦꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯩꯔꯛꯇ ꯂꯩꯔꯤꯕ IFCDꯒꯤ IB ꯑꯁꯤꯗ 33 ARꯒꯤ ꯀꯥꯡꯕꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯇꯨꯅ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁ ꯅꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯈꯪꯅ ꯃꯍꯥꯛꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯃꯁꯛ ꯈꯪꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ CM ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯇꯥꯟꯅꯖꯔꯕꯗꯁꯨ ꯃꯐꯝ ꯑꯁꯤꯗ AR ꯊꯝꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯀꯤ ꯀꯃꯥꯟꯗꯣꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯅ ꯁꯦꯝꯒꯠꯅꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯍꯣꯠꯅꯔꯒꯅꯤ꯫ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯩꯁꯤꯟꯅꯕ ꯂꯩꯍꯟꯗꯅꯕ ꯃꯤꯌꯥꯝꯁꯨ ꯊꯤꯡꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯤꯡꯅꯕ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯇꯛꯁꯤꯟꯒꯅꯤ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯊꯝꯖꯔꯒ ꯀꯃꯥꯟꯗꯣꯒꯤ ꯁꯨꯝꯂꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯃꯥꯟꯗꯣꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯁꯤꯡ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯄꯨꯂꯞ ꯀꯥꯟꯅ ꯖꯣꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯑꯩꯉꯣꯟꯗꯁꯨ ꯇꯧꯕꯤꯔꯣ ꯔꯕꯔ CMꯁꯤꯗ ꯍꯣ ꯄꯥꯏꯕꯅꯤ CMꯁꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁ ꯐꯖꯕ ꯑꯃ ꯁꯦꯝꯒꯠꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯅꯕꯗ ꯑꯩ ꯑꯁꯨꯝꯕ ꯇꯥꯏꯞꯇ ꯂꯧꯔꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯔꯗꯤ ꯍꯥꯏꯔꯤꯕꯁꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯥꯃꯤꯟꯅꯕꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯃꯤꯟꯅꯔꯒ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯇꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯩꯈꯣꯏ ꯀꯩꯒꯤ ꯂꯩꯖꯔꯤꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯥꯟꯇꯤ ꯂꯩꯃ ꯄ꯭ꯔꯙꯥꯟ ꯀꯩꯔꯛ GP ꯑꯃꯁꯨꯡ ꯁꯂꯥꯝ ꯗꯅꯕꯤ ꯃꯦꯝꯕꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯃꯤꯇꯤ ꯋꯥꯕꯒꯥꯏ ꯖꯤꯂꯥ ꯄꯔꯤꯁꯠꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ 33 ARꯒꯤ ꯀꯝꯄꯦꯅꯤ ꯑꯃ ꯂꯩꯁꯤꯟꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅ ꯊꯤꯡꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯍꯟꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯝꯖꯥꯎ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯡꯒꯪ ꯁꯦꯝꯒꯠ ꯁꯥꯒꯠꯂꯨꯞ ꯑꯃꯗꯤ ꯄꯤꯁ ꯀꯤꯄꯤꯡ ꯑꯦꯟड ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯤꯇꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯃꯅꯨꯡꯗ ꯆꯠꯊꯒꯗꯕ ꯀ꯭ꯂꯥꯁ 9 ꯑꯃꯗꯤ 10ꯒꯤ ꯁ꯭ꯄꯦꯁꯦꯜ ꯄ꯭ꯔꯤ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯑꯃ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯧꯁꯤꯡ ꯂꯝꯖꯤꯡ ꯃꯍꯩꯀꯣꯜ ꯂꯝꯖꯥꯎꯗ ꯆꯠꯊꯕ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯂꯝꯖꯥꯎꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯃꯍꯩꯔꯣꯏ 50 ꯍꯦꯟꯕꯅ ꯃꯦꯊꯃꯦꯇꯤꯛꯁ ꯑꯃꯗꯤ ꯁꯥꯏꯟꯁ ꯁꯕꯖꯦꯛꯁꯤꯡ ꯇꯥꯛꯄꯤꯔꯤ꯫ ꯂꯝꯖꯥꯎ ꯈꯨꯜꯗ ꯂꯩꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟ ꯁꯣꯛꯄ ꯏꯃꯨꯡꯁꯤꯡꯒꯤ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯠꯊꯒꯗꯧꯔꯤꯕ ꯀꯣꯆꯤꯡ ꯀ꯭ꯂꯥꯁ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯩꯔꯣꯏꯅ ꯄꯥꯝꯂꯒꯗꯤ ꯃꯇꯝ ꯁꯥꯡꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯀꯣꯆꯤꯡ ꯑꯁꯤꯕꯨ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ Manipur Lengaki Directorate of University and Higher Education College Students Monitoring Initiative COSMI program na sponsor Toraga Thobal Okramda Leba Waikomani Girls College na Sinduna Meet the Scientists Cyber Thora among us college seminar hall the Pangtokre Taramadu the Director of University and Higher Education Assistant Director P Santi Kumana Athobe Mitung Aduga Waikomani Girls College ke Principal Professor S Manoranjan Sharmana Thoramapu na Sarugyaki Meet the Scientists ke Taramadu da Sarugyaki ba UGC DAE Consortium for Scientific Research ke Scientist Z Engineer Z Oiriba Dr. GS Okramna Simplified Nanotechnology amasung some insights on yogasan food and health based on my life experience with other proofs haiba topic anida wangangki loyana saruk yariba singna hanglakiba wahang singi pakhum singsu scientist GS Okramna piki Waikomani Girls College ke Department of Geology ki Assistant Professor Dr. Laisam Sunilna meet the scientist ke Thoramadu pangthopagi matangda haikibada Mairoi Singi Tungi career da makoina kari toba yabage amadi kari ithil piba yabage haibadu khanganabagi pandamda Director of University and Higher Education kusamnaraga meet the scientist ke Thoramasi pangthopani haiki Thoramadu da college asigi Mairoi sing amadi oza sing atai staff sing na sar yaki Pokso Act asina mapung phana victim oiraba singi justice phangnaba honabada panel of support person ama semba mathok dai haina Manipur Commission for Protection of Child Right ki chairperson Kaisam Pradeep Kumar na phongdokre wapamase Pokso Act section 39 gi makhada support tofam thokpa miyoi singda haujiki matamda chanaba mawongda karamna guideline togani haibagi matangda state thaki khanani thora ama major khulda laiba Manipur Press Club ki Lokta Hall da pangthokiba thoramaduga marilena phongdokibani National Commission for Protection of Child Right NCPCR amadi Manipur Commission for Protection of Child Right MCPCR anina khusamnaduna
पांगथोकिबा थोरम अदुदा मेडिकल एंड हेल्थ सर्विसेज की डायरेक्टर डॉक्टर ओसना हनबी अमदी क्राइम अगेंस्ट वुमेन एंड चिल्ड्रन की सुपरिटेंडेंट ऑफ पुलिस पीएस महेश्वरीना प्रेसिडेंट मेंबर ओइना सरुक याखी थौरम अदुगा मरिलेना कैसाम प्रदीप कुमार हाई सही सुद्रिबा आंगांग सिंगदा नतबा लिचा चटपा मियोय सिंगदा करमना चैराक फंगहनगनी हाइबगी मतंगदा मियाम पुनः खंगनरे मसिदा मरुओइना सही सुद्रिबा आंगांग सिंगदा नतबा लिचा चटपा मतमदा पोक्सो एक्ट असि पानबा याई हाइरिबा एक्ट असना मपुंग फाना विक्टिम ओइरबा सिंगी जस्टिस फंगनबा होनबदा पैनल ऑफ सपोर्ट पर्सन अमा सेम तंगाई फदे आंगांग सिंग मतौ करमना लोइनगनी सेनगनी अमदी पोक्सो की मरमदा निंगथिना खंगलबा मियोइना सपोर्ट पर्सन ओहेनबा चंगी हाइरिबा मियोयसना सपोर्ट पर्सन ओइरबा मतमदा आंगांग सिंगी ओइना चप चाबा जस्टिस फंगनदुना पोक्सो एक्ट असि मतम संगना विक्टिम सिंगी जस्टिस पुथोकपा ngamgani haiba wafam phangdokhi टीचर सिंह के मुन्ना खंगवा मी सिंगना सपोर्ट पर्सन ओरदी अखोइना जस्टिस सही अमगी पोक्सो की ट्रायल से लोइदना मरा लेब मी सिंग अदु मतिक चाबदंदी पीबदो गमनबदा अमदी विक्टिम दुदा माबु यामना अवाब ओहेंदना मंगोंदा यामना कोमना थोगमोंदा ट्रायल से पुंग फाना चथबदा सोइना मतिंग ओइगनी हाबि वखलोंदा अखोइना पैनल ऑफ सपोर्ट पर्सन सेमनबगी अमदी मणिपुर स्टेट की ओइबा गाइडलाइन अमा चपचाना लेनबगी पांदमदा ngasi Council of Higher Secondary Education Manipur na loduna pangthokiba Higher Secondary Exam 2024 da position lawrakraba subject topper oirakraba amadi Inspire Award phanglakraba Pioneer Academy Bamong Kampugi Mahiroi Singbo puning thogapagi tharam pangthokre Impal East District ke Bamong Kampu da laiba school asigi campus da pangthokpa tharam aduda Urban Health Center Singjamai gi dental surgeon soiriba Academy asigi chairman Dr. K.S. बसंत कुमार स्कूल के प्रिंसिपल एस शरद यौना ओजा अमदी महिरोय केना सरुग्याखी थरमदुदा साइंस स्ट्रीम दा मरी शुभ पोजीशन ताख्रबी टलिना तखेलंबा अमदी तरे शुभ पोजीशन ताख्रबी फिजम शरा यौना सब्जेक्ट टॉपर ओरख्रबा महिरोय सिंगदा केस अवार्ड यौना कुदोल सिंह पिदना पुनिंग थगतखी लमदम असिगी महिरोय कयाना मसागी ओइजब थादौतुना मरैबागमा होनरिबा असि तसेंगा चाउथोकपा पोई मियांगी थबक तौरबसु महिरोय अमा ओइना तुंगी थबकतसु माइ ओनसिनबा मथौ ताइ हाइना सोशल वेलफेयर डिपार्टमेंट की डायरेक्टर nganगom उतमना फोंदोरकले वाफम असिंग असि अपुनबा इरैपाकी महिरोय सिनपांगलोब एम्स की तरani थोइरक सुबा मपोकुमंगी थोरा अमा जैन मणिपुर डांस एकेडमी दा पांथोकिबा थोरा मदुगा मरि लेना फोंदोकिबनी थोरा मदुदा मणिपुर यूनिवर्सिटी डिपार्टमेंट ऑफ लॉ के हेड ऑफ डिपार्टमेंट डॉक्टर युमनाम प्रेमानंद एम्स के प्रेसिडेंट ओइना निकाशन एम्स के एडवाइजर पुयाम जॉय इकल के सेक्रेटरी जनरल वाहेंगबम लुवांग लेमना थोरामदुगी मिथुंगले ओइना सरुग्याखी थोरामदुगा मरिलेना डायरेक्टर उत्तमना हाई मणिपुर के हौजिक तंगदु लेता दबे पिबम असिदा महिरोय कयाना मसागी लाइरिक तंबदगी मरमदम कनबामदी अवाब तारबा कयासिगी मतेंग तौबने हेना लुमना लौदुना मियांगी थबक कया तौरी महिरोय अमा ओइना मियांगी मतेंग तौबा इरमदम नुंसीबगी ममी ताबदा अदुकी मतिक चौथोकपा पोई मियांगी ओइबा थबक थरम कया तौरबसु महिरोय अमा ओइना तुंगी ओइबा लंबिसु सेमनबा होनबा तंगाई फदे हाइकी अमरोमदा नोट क्या नाम मणिपुर के आंग यावरम बदगी पीआईएल में लाखना है जगह पोजर से ले अदुगा कोई जना नेशनल ह्यूमन राइट कमीशन ना सो सुमाइना कोई ना मधुना मणिपुर का की वाली ना के नेशनल ह्यूमन राइट कमीशन है जिना स्टेट अमदगी अतोप स्टेट अमदा अंगांग सी ग्रुप सेमगा अमरोमदा थोरामदुगा मरिलेना ओइनाम निकाशन फोंदोरकपदा एम साफोंगलकपदगी ngasi फावबदा लमदमसिगी ओबे इशू कयादा सरुग्यादुना लागली मियोइबगी पुंसिबु कन्नबा होनबदा मरु ओइना संगलिबा ई पीबगी कानबसु तोंगान तोंगान फम कयादा अवेयरनेस पीबा चटनबा सेमसारी लोयना हौजे हौजे लमदमसदा नुपी अंगांग सिंगी ओइबा ताहै वहिदबा कया मा थोललिबा सिगी मतंगदसु तोंगान तोंगान फमदा चटुना अवेयरनेस पीबगी थबक चथदुना लमदमसिगी ओइबा थबक थोरांग कया लेप लैतना पाखतखिगनी हाइकी
YK College Wangjingi Internet Quality Assurance Elamadi Seminar Committee na sinduna Understanding Unfolding Conflict and Violence in Manipur Haiba Hiramda No Magyaba State Level Seminar among asi College asigi mini conference hall da pangthokre Seminar do hodopagi tharamda DM College of Science Impal Retired Principal Dr. Elangbam Jadu Singana athoiba mitunglen YK College ke Principal Dr. Soibam Giri Singana thorampu amadi College asigi Department of Economics ke Retired Associate Professor Dr. Kumar Singana akhana mitunglan sing oina saruk yaki seminar do hodopagi athoiba mitunglangi warol pibada Dr. Elangbam Jadu Singana hai Lebak asigi atay mafam singa yengnarubada irang thopagi sangasi lamdam asidana heli haibada haiman bathokloi lamdam asigi topography sing amadi tam religious unity oidaba amade history khangdabadagi thokpani maram asnai khoi kudimak amata oibagi wakhalonda thabak toraba amadi history masak khangnabadi lamdam asi tangdu leitana laigani haina Dr. Elangbam Jadu Singana makhadana phongdokhi Ngasige seminar du technical session da social scientist Dr. Danabi Laisrana peaceful coexistence in Manipur Haiba Hiramda IRE groups or institution principal Dr. Rajik Kumar na unveiling the layers of conflict and violence in Manipur a journey through history ethnicity and politics Haiba Hiramda MB College ki Department of Political Dr. N. Somrendra Singhana, separatist identity politics, illegal activities and violence in Manipur, Haiba Hiramda Aduga. YK College ki Department of English ke Head Associate Professor P. Somrendra Singhana, concluding remarks the way forward Haiba Hiramda, resource person oina wangangki. Kudo International Federation India ki figi miyang makada Himachal na yumbu oiduna zatliba thasigi kunmanga dai kuntramatoi phauba Green Hills College of Engineering Gandhi Gram da pangthokadoriba second Kudo National Championship Cup 2024-25 da saruk yagadorba sanaroi amadi official singasi impal thadokre Manipur ki temadu Kudo Association of Manipur ki President Dr. S. Romena B. Tikendraji International Airport impal dagi lamthaki lamthabadu da Kudo Association of Manipur ki Working President GMNG Jit Kumancha, Vice President K. Babu Amasung S. Rajeshwar, Technical Member Dr. M. Ranjit Amasung Boshan Susaruyaki. Ngasi impal thadokiba sanaroi singadudi Nupi Kanlukta P. Regita under 13, Osin Toy under 15, S. Gitarani Chanu 21 and above, Miranda Mongjam 21 and above ni, Nupa Kanlukta S. Premchan under 21, S. Sitaranjan 21 and above, I. Sujakanta 21 and above, Leonardo Mongjam 21 and above, Dhanachandra Huitrom 21 and above ni. Team Masigi Team Coast na Kudo Association of Manipur General Secretary Shu Oiriba L. Singajit ni. Assistant Coast na Technical Committee ki Member Shu Oiriba P. Prem Kumar ni. Lamdam asigi ngamkhai ngakpada khulai amoina sinaduna laklaba ariba art formas oiriba thang tabu malemda hena khanganaba honabada mahai asiga mari leinaba kanglon amadi thaksi khasibu horokliba mahairoi amadi midol da ningthina tambiba mathautai haina thang tagi saknaraba oja Padmasri award ke sana thoiba sarmana phongdokre wapamasing asi thang tagi lamyan boikiba Sintak Purel Padmasri G Korogishor Sharma laikhidrabagi sahi mapan sorokpagi ningsing thoramda mahana phongdokibani Impal East ke iril Mungdalaiba Huyala Long Manipur Thangta Cultural Association Sinduna Association Sigi Sanglen da Pangthokpa Ningsing Thoramaduga Marilena Thangtagi Liklamda Sintak Purel G Gorokishor na Loramba Thaudangi Matangda Marishuba Memorial Lecture amasu Pangthokki Hariba Lecture Salamda Masig Sanaraba Critics Buddha Chingtham na Wangang Laduna Laikhidraba Thangtagi Sintak Purel Gorokishor ki maramda wapong kaya phongdokhi Nakalamaromda Thoramaduga Marilena Association Sigi Director K Sana Thoibana Laikhidraba G Gorokishor asi thang ta da natana lamdam asigi isai jagoi lilana singba art form singbo mangjil thana sokhona bo honaramba miyo amakhakni asigumba Sintak Purelasna loramba thaudang adu buning singduna mahaki maramda memorial lecture asi pangthokpani amaromda Manipur ki thang ta bu India lenga na masak khangbiduna Khelo India Games ta phawba yahan kre dubo thang ta hariba art form asi culture amadi sport ani thona khaidokpa yai thang ta ya sengma masakti martial art amani maruoina lenga ngakpa amadi salangi Mahiyamoina Horakpani, Salangi Sarukara Loktuna, Masana Romda, Putotuna, Tangta, the Yauriba, Kuchagi Hazing Basingadu, Jangdam Nabani, Manamakata na Hai, Tangta si Mapung Paba Art Amadi Culture Mo Obana, Sport Kilamda, Putok Pada Hena Mapung Pagani Kali, Hauzik Tangta Sarukara, Sport Kilamda Putotuna, Olympic
की थाक यौनब होनरिबासी लमदम असिगी चौथोचनिंगाइनी मालेंगी मियामना नोंमा मसक खंगबिरक्तुना ओलंपिक की थाक फाउबा यौरकनी हाइबगी असेट पथाजबा लई ओलंपिक की थाक फाउबा यौरबसु असेंग कल्चर अदुदी मांगलोई अदुना लमदम असिगी आर्ट अमदी कल्चर ओरिबासिगी दमक चौथोफम थोई अदुबो थांग तादा याउरिबा इरमदम असिगी ओइजबा रिचुअल गी ओइबा थबक थोरम लेबाकी चाहोंग अहोंग बनसिंग कयागी याउरिबासिंग असिदी स्पोर्ट पुसलकपा सुमलोई हाइखी मरम असना हौरकलिबा नहरोल सिंगना थांग तागे स्पोर्ट थवाई याउना संगलकलिबा सिंगनसु मसिगी कल्चर असि खंगना चटपा मथौ ताई हाइखी मसिगी थरम अदुदा मणिपुर यूनिवर्सिटी ऑफ कल्चर की डिप्यूटी रजिस्ट्रार डॉक्टर एल सुजिसु सरुक याखी 1980 September 28 लिंखकिबा थंबालमरी कॉलेज ओइनांगी अहानबा थंबालमरी कॉलेज एलुमनाई मिट थौरम कॉलेज असना सिनुदा ngasi पांथोक्रे कॉलेज असदा पांथोकिबा थरमदा मणिपुर यूनिवर्सिटी के वाइस चांसलर प्रोफेसर एन लोकेंद्रो पीडब्ल्यूडी मणिपुर की प्रोजेक्ट डायरेक्टर कम चीफ इंजीनियर ईएपी युमनाम जय कुमार टीएमसी एलुमनाई एसोसिएशन प्रेसिडेंट डॉक्टर ओइनाम मोहिंद्रो थंबालमरी कॉलेज ओइनांग के प्रिंसिपल प्रोफेसर केएस मोहना अथोइबा मिथुंगले ओइना सरुक याखी थरमदुगा मरिलेना मणिपुर यूनिवर्सिटी के वाइस चांसलर प्रोफेसर एन लोकेंद्रो न फोंदोकिबदा इंस्टीट्यूशन अमा सेंगत सागतपा फहन बाहाबसी कमिटमेंट अमगा लोयना होनब चंगी मंगला नम सागत पचंगी फजना लेटबा बॉर्डर स्टेट ओइबना एजुकेशन ट्रांसफॉर्मेटिव एजेंट ओइदना अनोबा टेक्नोलॉजी अनोबा आइडिया अनोबा स्पिरिट लोयना समाज असिगा इरोइना चटबा यादे खंदुना सही कुंथ्रा की ममांगदगी अहल लोइबा कयाना कॉलेज असि लिंखलंबना कॉलेज असना फुल फ्लैजेड ओइबा ngamlakpani लोयना इंस्टीट्यूशन अमा चखतपदा एलुमनाई की थौदांग यामना चाउना चंगी हाइखी थरमदुदा एलुमनाई डायरेक्टरी अमदी कॉलेज प्रोफाइल शो फोंखी Federation of Civil Society Organization (FOX) Bisnupur District Asinduna 4 days training program on cultivation of priorities mushroom and cultivation of Cytophyllum Commune Kanglayan FOX Office Ningthokong Bazar Bisnupur District da ngasi Haudokre Tharamadura FOX Manipur ki President Yas Manihar Vice President BM Yaima Saha Secretary General Punil Kumar Angom Manipur Women Federation ki President KS Sini Secretary T Demona FOX Bisnupur District ki President Alauddin General Secretary O Chanta FOX Bisnupur District Women Wing ki RK Salata Secretary RK Nomitana Thebe Mithunglin Snoina Charugyaki Tharamadura Bisnupur District ki Imaibel kayana training aduda saruk yabag loyana akhang ahi kayana mushroom amadi kanglayan matokram na mai pang thagani haiba takpi tambiri FOX Manipur ki President Yas Manihar na phongdokibada sinjata mipal tangdraba economic growth leiraba matam adu khaktada aikoina chakhatpa mikha pondaba lebak ama oiba ngamgani aikoi gi state sida mapalamdagi chan thangnaba polam sing puslaktragadi aikoi si hinglaroidaba magum khanariba akiba ma leinari masi thadoktuna अखोगी हई सिंह उथोक्तुना चिंजा की पथोक पुथोनब होनरसी मणिपुर दलेबा की दमा थोलिब ऑर्गेनाइजेशन लुक खुदिंगना सेल खाइबगी हैनबी थादोक्तुना पथोक पुथोकलगा इछाने हिसाबु हिंगनब होनबगी हैनबी रोमदा संगसिमनसी हौरकलिबा नहा क्या नमसा मसाबु मरोमदोम लेफ्चनबगी हैनबी सेंगतसी हाइके मणिपुर की ओरकलिबा फिबम असिदा मैतैगी अमता ngairaba hingnabagi lambi asi Indian Constitution na piriba scheduled tribe asina oiba habasi miyamgi mandate ni paliba lenga na thubada lenga ki recommendation adu thabiyo haina kanglaipa kanbalo KKL gi Secretary General ngamkhai ngakpa luwangna phongdokre mitai maitai bu scheduled tribe list salhangadabani haina hokiba sahi lisingani kulumdogi November thadagi hoduna tha amasumna chathakiba mass miss call campaign for mitai scheduled tribe status ki miyamna pirakiba mandate amadi data sing yauraba outcome and recommendation cover lairik ama ngasi Manipur Press Club ta phongkiba loyana hariba lairik asigloyana memorandum ama ngasi Manipur Chief Minister Dapisin Kray ngasi lup taruk na sinduna Manipur Press Club ta panthokpa pawgi me phamadu kanglaipa kanbalo KKL ki Secretary General ngamkhai ngak paluwang na hai hauzu lairiba mitai maitagi status asia duki matik yamna kudongcha daba amada laire asigum status asi survive tokdaba yade haibagi wakhalonda SDS na amata ngairaba solution ama nikhanduna masigi dama sangsi labor organization singyapun bagi pirep ama oina mitai bu SD list ta salangadabani haina sangsilakibani masigi saro moina haukiba sahi gi November thada mitai bu scheduled tribe list salangnabagi chathakiba mass miss call campaign adu da mioi laktara henbana saruk yarakhi
Hauze, Lamdamasigi Prajanasu Yarabamadi Tangai Fadabamasu Oirabasida, Lamdamasigi Hauzik Palibalenga Tangai Fadana Tadaba Yadraba, recommendation Hauzik Pauba Tadana Ladibasi, Atubamatam Tabiu, Loyana, Mitay Maitebo Estida Sanabagi Torangas Lenga, Nataga the River recommendation Sigi Matanga, Lamdamasigi Ladiba Kanagumana yet libasingasi, open on a discuss Tauduna, Makoina Yaning Rivasing a Dukandotuna, Sangdaina Bama Purak Pagaloyana, India Gamina Dimana Sigi Matanga Togodaba. Thorang Singh Pikat Payana Balengaki Maikai Degi Tagadaba recommendation do Atuba Matamda Tabiyo Pongdoki. Paugimi Pamata Saruyakiba World Mitay Council WMC Manipur President Urikimbang Kunjona High Lakadoriba Sahili Singani Kuntaruki delimitation Chatagadoriba Sigi Mamangda Mitay Maitebo Este Lista Salanaba Akoipuna Honaminasi High Ribasa Yestagi Hendokiba Toglabadi Este status ki demand Tanbada Awabama Oiduna Lamda Masigi Mitay Maitebo Puruk Asum Tapna Mut Kibayai Maramasina Lenga Asna Sab Saba Makogi Pireb Adu Atuba Matamda Tapam Topa recommendation Adu Tabiyu Pongdoki Taubal District Uyal Chairao Singh Haina Sukhanaba Singha Sigi Mathakta Laiba Ibudo Pakang Bagi Laisang Masakangdaba Singna Hawkiba Hingda Tugairam Le Lagi Polam Singh Mai Thadoklam Le Taudoa Singasi Angan Bayu Pung Manga Makhairam Tabda Walking Chatpa Singha Tangnarakpadagi Lai Committee Mioy Singda Pau Piraktuna Yenglubada Yamna Thamai Sokpa Phiba Masi Thangnakibani Hairi Mapam Masigi Akoibagi Khun Singh Uyal Wangban Kairembikok Wangjing Salung Hairok Langmithet Icham Kuno Madi Tongan Tongan Ba Khun Singhi Miyamna Chairau Singh Kanarakuna Lai Krumnariba Mapamani Hairi Taudosi Matangda Lai Committee Secretary Huidrom Dorena Pongdorakpada Guarok Reserve Forest ki Manung Janba Seram Chingi Mathakta Leiriba Uyal Chairau Singhi Ibudo Pakang Bagi Laisang Asigi Thong Phakairamki Laisang Asigi Manung Leiriba Ibudo Ibendauda Thonba Pirol Singh Amadi Dakhan Singh Laisangi Mapanda Putholaga Mai Tharamki Loyana Ibudo Ibendaugi Khubamsu Yot Kumbakan Bapocha Amana Yanduna Tugairamki Mana Makatana Hai Committee Asna Sahi Yoina Ibudo Bendogi Thoram Pangtokuna Lakpani Adubo Atanana Ikoi Maite da Singna Baman Bamong da Masakangdaba Singna Lagi Kubam Tugairamba Mai Tharamba Sidi Yamna Laibak Tibani Maite Laipamada Atanana Singna Ba Yamna Ushitaba Man Bamong Asi Yamna Nungaite Hayaduna Marile Naba Singna Su Miyeng Sangbi Haiki Taudosi Matangda Tawal Police ki Osina Lusingba Police Team Amasu Latuna Mapamaduki Pibam Singsu Yengsin Bagloyana Kias Amasu Lokhat Kre Hairi Manipurda hockey masana bu yokhatnaba honabada choba thodang loramba Kongbo Sekon Kunaudagi Laikidraba Laisram Ribaldogi Mingda Manipur hockey na sinduna nupa amadi nupi junior level gi hockey trophy ama sahi khudingi pangthoklagani haina lokthokre Hiramasiga Marina ngasi Kongbo Sekon Kunauda laiba Laikidraba national player Ribaldogi yumda pangthokpa pawmising unaba amada Manipur hockey gi general secretary Laimayum Basantana Laikidraba Ribaldo ase hinglingai matamda hockey masana bu awang bathakta pukhatchanaba Zaramba Sanaroi Amani Sanaroi si hockey Basahi me Kulum Doida Mahaki Lekai Digi Mio Amana Nisa Sasilaga Nomaina Kapdagi Panduna Lekidabani Loyana Hayangasi Mahaki Sahi Hanba Kumon Thoram Pangtokpani Hairiba Thoramasida Manipu hockey Mike Dagiso Sanaroi Kayagaloina Sarugagani Loyana Lekidraba Sanaroi Sigi Imumununa Hairak Padagi Matungina Sahi Asidagi Horaga Association Sina Sinduna Hairiba Junior level hockey trophy asi Pangtoknaba Thorang Tobani Haiki Paumising Nabaduda Saruyakiba Laikidrabagi Pokpa El Sanayamana Mahaki Masana Pamjaram Bamasana Sibu Yokatpada Karada Orabasu Mateng Pangnaba Trophy asi Mana sponsor Tongnaba Tharang Tobani Masida Associationayaba Bibirak Pagidama Imumanuki Maike Dagi Nungaiba Pawi Loyana Hayang Pangtokadariba Masagi Kumon Thoramasida Miyamna Su Saruyabiyo Haiki Delhi ki North Block te laiba Minister of Home Affairs na bomb gi threat ama email gi khutangda phangki haina Delhi Police na phongdokre bomb disposal squad amadi Fire tender sing mapamaduda sangsinduna tijinki domoinama karimata phangkide hairi National Capital Level School sing Airport sing Hospital sing amasung jail singda bomb leire haijinduna miyamuki hanbagi Hawks bomb email kaya tharaki Delhi da natana Jaipur Lucknow Kanpur amadi Ahmedabad level school kaya naso masiga manaba ki lakpa laikhrabani Delhi gi school chamyankai hanbagi mairoi singbo saphagada amfamda puthoki bagi thodok sing laikhrabani Delhi Police na tijinbagi thabak kaya su lokhakibani hairi Sanabagi Pauda
All Manipur Football Association Ampana Sinduna Kaksingi District Sports Association DSA Playground Madi Impalge Artificial Top Ground Lamlong Tongkong Tarakiba 16 Manipur State League 2023-24 ngasi loisin kre State League asigi winner Nisha Thangmaibana oikre aduga Liwa Changning Youth Cultural Club League na runners up tahore ngasi Artificial Top Ground Lamlong Tongkong da sanakiba aroiba match da Nisha amadi league anina sanaki maduda Nisha na league pu panjalani amada maiti biki Nisa ki panjal sing adu jersey number 7 Saran Them Rastan na match ki minute kuntra manga amadi jersey number 23 Dangmaina minute ni phum de zan ki league ki panjal adu na match ki yankai mathoi chapa minute phangkiba penalty ama kawbada jersey number 14 Laisram Monis na san kibani District Sports Association DSA Bisnupur Sinduna Mini Stadium Bisnupur Sathariba 17 N Balananda Singha Memorial 2nd Division Under 17 Boys Football League 2020-24 ngasi sanakiba match singda Sai Sak Ulona Oina Sports Association mu panjal manga ahumda thoikre Sai Sak Ulogi panjal singadu jersey number 8 Laisram Kanglei ngan bana match ki minute 8 tra pamadi yankai humdoi jersey number 11 Ngangong Washington na minute 10 amadi jersey number 6 Asam Nerjit na minute kuntrang panazan ki Oina Sports Association panjal singaduna jersey number 10 Yangkokpam Soriana minute yankai to amadi marfu jersey number 17 Thoksom Leni na minute yankai ni pansa panazan ki ngasi yani super ground ge match na regular football coaching center United Football Club po panjal mari amada thoikre regular football coaching center ki panjal adu jersey number 23 Sanaujam Vikas na minute kumathoi kuntare amadi phasap loibegi minute ni phumanga da ahapa minute ani jersey number 12 Maibam Bikram na minute marphuni panasan kibani United Football Club ke matangaro panjaladuna jersey number 13 Jangthai Pau Rongmaina match ke minute humdra mari da san ki Chaliba thasi ki tang tara tere tege All Jiriban Sports Association Ansana Sinduna Jiriban High Secondary School ki chana bungda tim kuni thuina saruk yadun sutarakli ba First Mazarun BB Memorial Senior Futsal Football Tournament 2024 ge ngasi sanaki ba hanba match da Jairol East Waishina Yawal Club pu ahumani da maiti ba piki ani shuba match da Digli NLC na Laisam Club pu taret manga da thoiki hayeng ya hanba match nungthil pung ahum taw matam da Chamtila KYC amadi UPC na sanagani ani shuba match nungthil pung mari taba matamda Sinlon Club B ga FCK New Alipur ga sanaragani Haujarabda maroi pa amukana pijari Manipur ki jagoi isai sana kanglon atopa state amada leite haina Manipur Governor Anusha Wike na phongdokre Be part of the plan Haibe Hiramda Thorama International Day for Biological Diversity ga marilena pangthokre Meet the Scientists Haiba Thorama Waiko Mani Girls College da pangthokre Loinana email ki khutangda Minister of Home Affairs na bongi threat ama phangkre Ngasigi di paudam pijaba matanga solution jare miyeng tabiri basing ba mukana kurumjari